Image Paodam yang tabiriba sungbo Yumnam Anuradha Devina Ekonona Krumzari Housing Maroiba Pauda Nagasingi Quadigi Chaba Maru Marang Hunbagi Kumai Luingani Thoram Tribal Affairs and Hill Amadi Fishery Minister and Kayishina Pyramidum Within Pangpokre Building a harmonious society by respecting laws Iba Hiramda Nomagi Oba Works of Pangpokre Doinana BYA Kaidang Amasung FC Lamzauna WYFC Wangjing Amasung UBFC bu maidiba pikre hause pausan on epizari Manipur gi chingama sung tamge tonga tonga balup singna saruk yaduna naga singge khwai digi chawba maru marang hunbagi kumai luingai ni tharam pang thokre ngase tangkun naga longna yumbu oiduna United Naga Council ge miyang makada state level organizing committee na sinduna state ge thakta luingai ni asi Ukrul district headquarters ke tangkhol nagalong ground da Manipur government ke travel affairs and hill amadi Fisheries Minister and Kayishina Thoiba Mitungland Oiduna Pangthoke. Tharamduda CCSK JCILPS Amuko MSU Desamna Chingba Tampaki Lupsing Amadi Chingi Burukyasu Saruyaki. Tharongya Thoiba Mitunglange Warun Piretuna Minister and Kayishina Hai Nagagi Kwadi Sauba Kumai Luingai ni Ase English Machamapan Marputaruktage Haudoklaga Matang Chahi Lisang Machamapan Marpumapanda Manipur State Gamina Sakanke. Lengang na sakalamba matung luingai ni tharam pangthopa ase ngasiga thana chai contradictory sure nagasing na chu sahi chai gi oina kumai asige chakwa tharange thabak lokharan ba mathok tai ngasigi numit ase khwaide ke mamaliya manumine nagagi luingai ni asida manipur ge kanglo phurok kyana sarugya biduna mapung phana pangthopa ngambada suke matik harauba musung nongai ba poi hanasu minister and Kayishina makatake ai koi nagana lungai ni si pangtholi bisna Jati ate ite na chung asumay laklaga festivalista yaurega mapun pham de bisi yamna napugi laman toli he bisi ilawe ada kari kuma matamda akoi buki thadau singna mapugi culture festival ma yomang tanda akoi nagana so participate taw yo he bisi haininge aduga akoi kamgi harau kumai amada Aku mitai singa, mitai Muslim singa toroso, maju aku iso, maju dasu saru, ya biu hebisi, ai aku perjama yang dasu apil taudi. India da hagolagliba na singi masinga se yamna wangi lebak segi apunba misingi jada hunpum manga di hagolagliba na singni haina was minister te as bisojan haikre. Wapo masinga se salong lentol kaitel mambida pangtokiba 67th Youth Day celebration da thoba mitong ge waron pireduna minister na haikibani minister na makata arduna haikibada ikoge samas asege onba ohongba amapurakpada nahasingi chawra pathodang lai hawgalagliba nahasingi aningba wakhalon amadi makoigi sakti yaudana samas ama natraga zati ama sakhotpa purakpa oithokte asegumba manam singasina aikogi lusingba lekhidraba APJ Abdul Kalam na lebak asegi nahasingbo yamna lumna lauram lebane haiki Hagolagliba nahasing asi jati asigi yumbi singni hairaduna aikogi samas asigi onba ohongba amapurakpada nahasing asi yamna maru oibani haibisi khangadabani hainasu minister na phongdoki minister na nahasing da piba pauzenda naha oiriba singna matam mangandanaba amade naha oiriba matam asi thabak tawge khwaidagi phaba matam amani haiki ngasigi tharomda social welfare minister namsa kibzena tharomapu oina sarugyaki District Police Kakching na senduna building a harmonious society by respecting laws haiba hiramda nomage oiba workshop amangasi Jingtam Community Hall Sugunu da pangthokrai Sugunu area da laiba school singe mahiroi sing elected members sing tonga community singe club organization singe miyoi sing youth sing amati district police kaksange personnel sing na sarugya duna pangthokiba ngasigi nomage oiba workshop aduda district police Kaksinge SP Victoria Yangkom Amade Kaksing District Police ke Additional SP LO
Lukomang Khongsaina President Member Oina Saruyaki. Tharomaduda social scientist Danibil Lystramna public order and communal harmony, laws and role of citizens and media highway hiramda TCP Manipurgi SP KI Sarmana traffic rule, the backbone of road safety highway hiramda cybercrime ge SP and Zona ethics on role of social media and the prevention of cybercrime highway hiramda child marriage prohibition officer in SARS Thawal Rina Chanu Moirang Temna child marriage and the laws awareness and the prevention highway hiramda amadi IUCAW Manipur ge assistant SP Ratna Ngasepamna rise in the crime against women in the state highway hiramda resource persons in oina wangaki Tharomaduda SP Kaksing Victoria Yankomna Thauromgi Nungi Oiba Waral Piraduna High Police Highway Society Asibo Apava Purangnaba Civilized Ohenaba Amadi Zangal Raz Ohendanaba Semkibane Police Highway Lona Guide Tawi Aikoina Peace and Harmony Laws Game Mateng Purakpane Maramasina Ngasige workshop asi outcome asi police kaktanatana Miam Punna Lobo Ngakna Chalabadi Society da Peace Purapang Amani Haiki Laws I was saying that the Natin Badi Nasigi society outcome of the workshop should be that police nate laws is safeguard of the say Manga Pambi civilian Kudimaki Amam Hegera, Han Hegera, Akui could like safeguard of laws take off. Police nate Manga Pambi civilians in the so right at Obamani or duty at Obamani law for high percent. So could some crime. Machasano Kaksing Sinduna, Sairenk Saitinaba Amasunk, Puningi Warol, Pongtung Navigate Taramba Mangase, Kaksing District, Kaksing Kunyai, Ireng Ban Lambi the Leba, Ketrimayum, Noboge, Sangai the Pangtokre. No my tem Kiran Kumar, Kanbena Manipuri, Language Advisory Board, Saite Academy New Delhi, Lystram Biramagond, Saite Academy Awardee. Naurem Lokeso Member Manipuri Language Advisory Board Amasung Donesho Konsam Sangnadaba Ibana Taromapusing Oina Saruyaki Taromaduda Nupi Aibi Kiana Manamana Izaba Siring Sing Patopa Amasung Masamasana Izaraba Siring Sing Adu Ikibada Pungninda Power Kiba Wakalon Sing So Pongdaki Thawam Police Station ge Manung Channa Leba Charangpata Thasigi Tank Ahumda Chahi Niputaruklom Surabe Nupi Ama Izan Mahanaba Honabada Thangna Yalamba Amadi Tamthina Puraga Hundurlaba Thakdokta Senabanupa Ama Ngarang Sib Judicial Magistrate Wana Judicial Rimanda Sajiwa Jalda Thazankre Yamna Thamoi Shokpa Thakdoka Aduda Chenaba Jalda Thazankhraba Nupa Adu Hairokpa Tu Mayai Lekai Dege Lystram Anand Jai Kuntret Apokpa L Ingo Sabine Mahakta Sigitang Mapan Amasung Tarage Lonaba Hinda Paraka Tawan women to police ge custody da Lairapane Tawan women to police na ngarang Lystrampa Anand Tawalgi Size Ampa Kota Putokpada Charangparke Marapai Ima event Sinka Amade Tawdok Aduga Bari Lena Semkiba JSG Mehut Singna Kota Thomson Duna Maraleba Anand Sibige Charak Piu Nupigi Ijat Kalu Haiba Kolauke Alauke Laliba Tank Kundagi Kunitoi Pauba Uttarakhanda Pangthokadaba Mountain Bike Tournament ke Mari Lainaba Chesang Ase Pauba Taraktana Lady Haina Manipur Cycling Association Senior Vice President Ranjit Sarmana Ngase Manipur Press Club ta Pangmisinga Unabada Pondokre Mana Makataraduna Federation ta Amadi Manipur Olympic ta Mari Lainaba Chesang Tabatanatana Uttarakhanda Pangthokadaba Mountain Bike Tournament Asige Manipur ge Sanaroi Tananabagi Damata preparation Tawduna Laidibane Ngasi Pauba Mari Lainaba Chesang Laktaba Habisi State Association Bo Ikaiba Pibanate Manipur Miambo Ikaiba Pibane Maramaduna Ainge Oiba Action Loragane Haina Mahana Makataki Lagiba February Tangkun Dagina Kuni Twipausi Uttarakhanda Mountain Bike Tournament National Tokoto Misi Tokotoba Si Chesang Si Correspondence Tarata The Koyo is where an open single list of preparation the time and Olympic Association Thai Tokon New which of Planatory. Ado Hariba Uttarakhanda Tokotoba
बाइकी टूर्नामेंट की मनपुर की सानरों रोबिन ट्रायल कन्ना प्रिपरेशन तौर District Police Tawal Amadi Commando gi team amana ngarang numidang Lilon Turel ahanbi boroi makong da leiba yum amadagi yamlaba aniga da bakap sidap pagat pangam kre haide ngarang numidang pung nipa makairom tabada Lilong Turenta ahanbi boroi makong da leiba MD Jake Chahi Kunitoi apokpa MD Sanayai gi yumda akanaba pau ama phangwadagi Police ke mihota kangbo aduna thiba humbage thabak satabada aina yada bakap sida bottle 420 phagapangam khibani adumapo amambage khudong saba lauraga MD Zakir nanthokuna sengkhibana masadi phabangam hodre haire amaramda ngarang chawrana pongka marirom taba adwaida Imphal More lambige ke Zalinmont Village mayada Morerom dage Thoglakpa eco van ama moregi CDO team na frisking checking setabada gari atuda tonglakpa mioi ama CDO team sing ubada mahana brown pepper na yomlaba packet manga amadi mobile phone singba eco van atuda langthoklamlaga mapam adudage nanthokduna jinglomda senki hairi mioi aduna langthoklamba packet sing adu hangdoktuna yengbada WY tablet piece 10,000 lom yarombadage phagale Fadaba WY tablet adu makhataba loge oiba thabak lokhanaba More police station da khosina kre haire United Maitei Pangan Organization Ampo Manipur ngasidike Maitei Pangal ge lopa ma oina thabak hauragane haina MD Manawar Ali General Secretary Ampona ngase press club da pawmi sanga unabada phangdokre mahana makata arduna Matam Khara Leblulaba Democratic Youths and Students Union Manipur DYSU All Manipur Pangang Women Upliftment Association Ampua All Manipur Pangang Women Development Organization Ahumsige Perata Body Oina United Muslim Organization Amo Asibu Ngasidagi Tangai Padaba Amadagi Yumkhaibam Adilna President MD Manawar Alina General Secretary Puduna Ampo Manipur Maitei Pangkan Lopo Aina Iramdamgi Topam Thokpa Thaudang Toba Hauzagani Haina Makataki Yeibak Manipur ki tamak Maitei Pangal Singna Lokam Thokpa Thaudang ya saru yamina tuna ase Maitei Pangal Fu asi socio economy and educationally yamna phatabna maram moyaga ngasidi Tangai Padana Ampo Manipur Maitei Pangal Singi Lup Amoina Iramdam Irebaki Tofum Thokpa Thaudangshi Tawwa Hauzaraga National Commission for Sabai Karmacharina Manipur Government State Level Commission Amasemna wa phamthamlakle Hiramsega Mari Lainana National Commission for Sabai Karmachari visiting members in Yawa review meeting ama pangthoke maduda commission ge chairman Manahar Balzivai Jalana Chief Secretary da Sabai Karmachari Singhe pegi matangda akanaba provision ama sembakal loinana nomagi minimum wage lupachaniga kumanga piribasidege hangat piusu haike loinana karmachari singdege proper uniform selanabasu National Commission for Sabai Karmacharis Ministry of Social Justice and Empowerment ge chairman Manahar Balzivai Jalana phundoragle Apunba Mete Furuki Oiba Hanba Atoba Lining Mipam Pangtolagani Haina Ngase Naurem Angopsana Publicity Secretary Taranitoi Apokpa Maruf Hauna Sangna Manipur Press Club da Pomisanga Unabada Pongtokre Mipam Masi Apokpa Maruke Hauna Sang Lystrom Kunt Zaripon District Ke Hailakandi Asamda Mars Tage Saita Nipan Amasungka Mapan Nominini Chumna Pangtoklagani Maitei Aikogi Hopam Sapam Oidiba Maitei Lebak Manipurda Natana Ahom Tekau Lebak Assam Take Lebak Tripura Nagaland Meghalaya Chingbada Lamdamasida Kunda Leta Duna Lebiriba Yelangwaidagi Ledaklaba Lining Kubamgi Lamdamne Haina Chatpiriba Ipuruk Charge Sing Punamapo Lining Mipampa Asida Sarugia Biranaba Haiduna Mahana Makataki Apunda Mitei Group ki oiba ahanba achoba lining mifam lakliba Mars thagi chaitha nipan amasung mapan nabidini chukna yelaudagi thakon raklaba inat ipana ipunata kaidung diba
मिते कोई मनुंग दा लगिबा मिते लाइनिंग ग्रुप मयाम की अचौबा अपुनबा लाइनिंग मिफम अमा अपोक मरुप की होनेशन लाइसम खुन जारीबोन डिस्ट्रिक्ट हेलाकंदी असम दा नबगी दमकता मांजे हार्ट की लाइना अमा ओइदिबा आर्ट्रियल फ्लटर मणिपुरदा अहानबा ओइना स्काई हॉस्पिटल एंड रिसर्च सेंटर प्राइवेट लिमिटेड ना electrophysiological study EPS and radio frequency ablation procedure na maipakna lengdona phanba ngamkhre aizol gi mizoram dagi chahi nipunithoi suraba rochulova koba mioi ama atrial flutter na maram oidana heart failure oibadagi chahi sigi haukiba January ki tang 15 da hospital aside admit tawki Mahaputha sigi haukiba tang 3 da EPS and RF ablation procedure chathaduna layang badam mapung phana phan mangam kre haina Sky Hospital ge PR ona thadaropa cheroloman haide Punjab ki Sangrur district school band ama mai chakpagi thodokta angang mari hingna mai chakrai thodok adu thokpa matamda ven adu da angang tarani thoi tongki nipandi kanbang maure angang sangadu school dege halakkibani thodok adu ge maramda magisterial probe taunaba chief minister Anuradha Singhana order thokre mauna haikibada Sangrur cheke pau adu da yamna wahalle asopa sangadu hospital da kotana laikana kre Thagdok thopamda DC amasung SSP Sangrur changsangkre mara leiba singbo akpa sairapi gine hairi van adu mai chakpa horopada driver na thong hangdong na bahona ki adu bongam kide haina police na haiki Aina magi mayukta ingna singna yaning daba pongdok liba mioi singbo traitors nataga anti-national haina kobo yaroi haiba wapam Bombay High Court ki Aurangabad events na pongdokre Maharashtra masa iktekar saikna Citizenship Amendment Act CAA ki mayukta yaning daba ingna chikna pongdokpa yahanbe haina Bombay High Court ta tharakpa petition ama hearing tawarduna High Court aduna pongdorakibani Maharashtra ki Vid district ta chatanaba haijarakhiba Iftekar ge petition adu district magistrate amadi police na yakedre Justices TB Nalavadi amasung ke MG Shulikarna Saba bench aduna makata na phondokibada asigamba khongthang lokoliba musingbu haiba indaba sangne haina ko yaroi India na ningtaba phangkiba adu asigamba hingsa yaudaba khongjangi mapanane CAA na maram oidana gamen ke mayokta yaningtaba ge khongjang changsang ba khaktane Ahingsa ge khongsang bu ngasagi mirona thazaba thamlibase India ge oina de laibak phabane aikoina leidiba asi Democratic Republic laibak tani haibase kauroi debane laibak asibu lengang naba constitution na aikoida ain pidi missing yambana lengang naba khudong saba pi banate CAA gumba ek na Muslim singi interest ta soli haina khanba yarangane amadi masage mayukta yaning tapa phongdokpa darkar oi haibasu khamlangone haiki Masagi politics and government amage problem ne magistrate amasong police ke order adu illegal oi haba wapam ban sanadam phongdokhi Hauzik sanabigi pawda All Jiribam Sport Association ASA Jiribam na sinduna February gi tang ahom degi Jiribam has secondary school playground da team taramangana sarbiaduna sanaba haukiba 13th Ziri Cup Invitation Football Tournament 2020 gi ngasi sanikiba quarter final leg grouping ge first match da PYA Kairangna WYFC Wangzangbo goal ahum amada maitiba piki aduga second match na FC Lamzauna UBFC bo ahum anida maitiba piki hayengi match nungtingi pung ani makai taba matamda amofa moirangka amadi MPSC ga sanagani Hauzik aroibada maroiba pau amani pizari Nagasingi khwaidigi chawba marumarang hunmagi kumai luingai ni thoram tribal affairs and hill amadi fishery minister and kayishina priva meeting oidina pangthokre Building a harmonious society by respecting laws haiba hiramda nomagi oiba workshop pangthokre loinana BYA kairang amasung FC lamjauna WYFC wangjing amasung UBFC bo madiba pikre Image Paodam asigida matang sidaloy jare miyang tabiri besang ba amukana kurumjare